ताबिरिबा अमदि मिदेंग ताबिरिबा सिंगो हानबमक्तदा इकाई खुमनजबगा लोइनना तारामना ओक्चरी ngasi amuk pumnamakidamakta pujargliba film asi homebound hairiba Hindi language ki film aduni film asi 2025 ki September 26 da release tauki film asi 2025 ki Cannes Film Festival da sukapki maduda film asi bo yengliba sing aduna minute mapan leptuna ovation unaki film asi asengba warida yumpham oiba film amani ngasi film asina yamna phajaba message amasu piri film asi rating sing palbada IMDb da 10 gi manung da 8 fangli Google user singna 92% like tawri amasung Rotten Tomatoes da 97% fangliba film amani film asi Oscar gi nominee su oiri hairi film asi director Neeraj Gyawan aduga film asi da maru oina saktam langriba sing atudi Mohammad Shoaib ki saktam da ईशान खतर चंदन कुमार के सक्तम दा विशाल जेठवा सुधा भारती की सक्तम दा जानवी कपूर रेम सलिनी अमसुंग हर्षिका मकोई सिंह असनी अदुदि मयाम फिल्म की वारी दा मुग लाक्चरगे मसिद सोई केवल आनकी बमदि से थनाथब यावकी बमतमदा मयाम नंगाक पिगनी फिल्म से वारी बु पाम्बी बसिंगना लाइक नंबिरमो हाइन सुहाइजरी फिल्म से औरकपदा यामना लूना तिनजबा सोएब अमसुंग चंदन उलई मकोई अनि असि कांस्टेबल की एग्जाम पिननब हाइदुन लाई चंदन दी कांस्टेबल की एग्जाम से थाब पामदे अदुबो सोएबना चंदन की सुफोम थाजिन बिदुना एग्जाम अदु पीब लाकमिनखिबनी मखोय अनिना रेलवे स्टेशन योरकपदा मीना क्रिक क्रिक इनदुना लेरमी मियाम सिंह अदुसु हाइरबा कांस्टेबल की एग्जाम अदुगी दमक्ता लाकनरमलिबनी अयाम अदु उरगा चंदनना एग्जाम पीरगुमसी हाइना हाइबदा सोएबना पुंगनिंग थौगत बिदुना हाइरि चंदन थबग से खोइना तौरबदी सेटकदौरबा यूनिफॉर्म अदुतनी मयाम उनगदौरबा यूनिफॉर्म दा थेलिबा मिंग अदु कनाना सुथोइन खनरोय मरम असिना अखोय अनि एग्जाम असि पीदबा यारोय असुमना हाइदुना मखोय अनिसु मियाम मरक्ता चंगसिली सोएबना टिकेट लोबा चलुगे हाइदुना काउंटर दा चटके चंदनना अहांगबा मफम येंगलगा चंगलकलगा फमथरकपदा सुधा भारती कौबी नुपी अमगा थेंगने सुधासु एग्जाम अदुगी दमक्ता चटननबा मफम मसिदा लाक्तुन लेरंबरी सुधाना चंदनदा ममिंग हंगबदा चंदनना मसागी ममिंग अदु हाइबदा इकाइरब तौई मरमदी मतम मसिदा थाक अनेम अवांग खाइबना चंदन सुधादा महाकी ममिंग चंदन कुमार कवि हाइन हाई मखोय अनि वारी सानदुना सक खंगनरमी गायक लेरगा ट्रेन लाक्तुना मखोय मयाम अदु ट्रेन तोंगदुना एग्जाम पीबा चटनरमी मयाम अदु उरगा चंदनना एग्जाम पीबा चटनरिब्रा नत्रगा लाल तौबा चटनरिब्रा हाइन खनकी मथंग सिंदा एग्जाम लोइकिबा चही अमा फारकने चंदन खुसा थेक्तुना रिजल्ट लाक्पा गाइरी चंदन की मयुमदा ममा मपा अमदि मसे बैसालेगा पुन्न मखोय मरि ले चंदन की ममागा मपागदि हजिरा सुई अदुगा बैसालेना सरकार की स्कूल अमदा केयर टेकर ओइना थबक तवी चंदन ममागी खुनिंग काइबा उरगा यामना नुंगाइजदे अमसुंग चप्पल तोंगना पसुहाइरमी मदुदा चंदन की ममाना मचाबो अवाब मसक खंगनदनबा हाइदुना चप्पल तोंगलगा थबक पांगदे हाइना फागी ओइना हाइदुना ममा मचा अमदि मपा अदु नोंगमिनै मथंग सेंदा सोएबना मखोयगी खंगनबा हेरुन कौबा पुलिस ऑफिसर अमगी मनाक्ता लाक्तुना मखोयना थागिबा एग्जाम अदुगी रिजल्ट करम कांदा लाकदौरिबनो हाइना हंगी मदुदा हेरुन हारि मियोय लाख 15 फॉर्म थाजलखिबा लौगदबा पोस्ट मसिंगना 2,500 खक्तनी वैकेंसी अमगी मियोय कया कया इनदुन लेरिबनी नंगी बाबाना हारिबदो मदु यादुना दुबई दा चटखिबनी हेना पगनी वहाय सितारगा सोएबना खुमलई लेबाक असigi जात बिजात अमसुंग अनेम अवांग खाइनरिबा सिदसु नहाकना मफम सिदा लेरिबा सिकरिगिनो वांग सितारगा हेरुना लेबाक असigi मिदेंग असि अइना ओथोकपदि ngamdi अदुबो अइगी साददि अवोनबा खरद ओइरबसु सेमदोकनि मरम सिना अइ मफम असि थादोक्तबनि सोएबना अमुंग मखा तारे अदुमंगनि अइगी इमा बाबा अइगी लोन अमदि अइगी फुरुक मफम सिदा लेहरगा अइ मिरम मदुदा खरम लेरुनि सोएबना मागी पोंगना फम सिबु यामना नुंगसिजबना असुमना हाइरबनि मथंग सिंदा सोएब की मपा उलई बाकी खु सिनाबना चटप फाव ngamlamde खोंथांग खुदिंग सोएबना मपाबु सेनदुन लई सोएबना पुलिस की टुपी अमा लेरक्तुना मागी रूमदा यानदुना थम्मी मरमदि माकी पांतम मदु काउदनबा हाइदुना सोएब की मपाना नादुना लेखिबना सोएब वाटर प्यूरिफाइंग कंपनी अमदा पियोन की थबक तौई महाकना थाकिबे एग्जाम रिजल्ट अदु गाइना गाइना थबक अदु तौबनी थबक मफम सिदा विकास कबोन पा अमा यावी महाकना सोएबपो पुकनिंग थौगत पिदुना यामना नुंगसिना लोइनबी अदुगा अतोपा थबक तौबा नुपा अमना सोएब की ममिंग असि खंगबदगी माकी बोतलदा सोएबने इसिंग हानबा अदु हालहंदे अदुगा इसागी थबकती इसाना तौबन हेना फबनी हाइन हारकी अमसुंग हयेंग सोएब की फैमिली की आधार कार्ड सिंग पुरकनबा सुहाइरमी रेकॉर्ड तौनबनी हाइना नुपा अदुना सोएबता नखोयगी आधार कार्ड लैबा नत्रा हाइन सोहंगलकी
Soeb karidi upay lay. Adumak thamoy kaiba wahay singadu taadun halaki. Aduga mayumda office ta adhar pura uhay hay na tambada mapana Soeb ta hari. Atay da so adhar pura uhay bra. Nangonda da hayrak libado nang na sana kangda batawano. Atay da na haydraga nangonda hayrak libado nang na Muslim ni haybagini. Ayna Dubai da zat kinaba haybasu nang di yade. Uredana. Asumna ikoy bu hantana kayam koy na laikini. Matangi senda Chandan na Sudhaga phone da wari sani. Chandan yamna wakal nungaina Sudhaga wari sanaringayda Soeb ti wakal nungaitana mamanabagi manakta lai. Fana warabasu nungsijaba marupsinga thengnabada awaba pumnamak kaukthoknai haiba adumna Soeb ki awaba pumnamak adu Chandan na kokhali. Matangi namita Soeb amadi Chandan cricket sanaba lai. Match asida makoina lising manga thanai. Soeb ki teamna cricket adu yamna fajana sanai. Maduda opponent team aduna setting torki. Wow asidagi team manigi marakta irang sagadare. Opponent team adudagi miyoi amana Soeb ta harki. Nangsuna koigi marakta sanarubu yadro. Ai koigi marak asid kari yauribano. Wahi asi Soeb ki thamoida tasona thinbagum China phawi. Chandan su wahi asidagi yamna sauruduna nupa adu inthok lamlaga mafam madudagi Soeb ka hanminarki. Patangi senda Chandan office ta laktuna result gi matangda hangbada officer amana aronba mahaidurki. Madudi result adu yanadaba khara leibidagi namsinduna leikibani. Yanadaba sina maram moraga result adu kayam koina leiraga haidurakani haiba aidi khangdi. Wahi sitabada Chandan de ningba kaina wahi amatta thokidre. Chandan gi nungaitiba matawudu uraga officer aduna chokri da phamu haina phamali. Aduga maming hangi. Chandan na sonana aigi ming Chandan Kumar kawi haina kumbada officer aduna apunba mingdi kari kaubuno haina mu hanglaki. Chandan magi hantaba jat adu khanganingdabana Chandan Kumar khak haibani haina amuk khumlei. Madudu officer aduna chingnaraduna o adudi nahak reservation kangbu ore. Adudi kari suwaruno sarkarna soidna khalaklagani. Chandan sir aidi general category ni. Wahi ase tabadagi Chandan gi matangda wahang khara hangduna officer aduna matamasida thak anem awangi chatnariba asigi maramda harami. Maduda Chandan su officer gi wahi singaduda achumbani sar haina khumi. Asumna wari ngahek sanaraga Chandan su halaki. Chandan amadi Soeb ka toina punpham mafam aduda makoi ani famduna wari sani. Chandan Soeb ta manu office ta chatlubagi wari pumnamakli. Chandan na thak nembagi nungaitaba matawudu urga Soeb na mamanaba adubo thauna haptuna hari. Thak anem awang haibasi miyoiba ekhoina semani. Aikhoi loina miyoiba mani khenaba karisu leite. Wahi sitarga Chandan na amu hari. Aidi hayeng aina police oirba matung phawwa jat nemi haiduna mafam aduda chitpa sengba tahungadra haina khalibani. Cricket match su aina wicket taret lauduna team adu ngamlibani. Adubo aina jat anembani haiduna aigi mahutta sakulwa hariba karisu haitaba adubo mayamna thangatuna khun thungna lauduna trophy mangonda sinaribaduni. Aina phana horarabasu aroibida aigi jat khaktani uribasi. Asumna ningamdaba wari asi makhoi ani sanaraduna mayumda hanaraki. Bathangi nimita Chandan Sudhaga unaduna wari sanai. Chandan Sudhada hari. Aigi ming sitaraga aigi jat asi khanglaga mayam asina ingondagi lapna chenai. Aina atopa maming hairagana isana isadagi lapthoki. Karigumba aigi ming asida thak awangba singi mingdi yawba sukla natraga gupta gumba oina yawrumlabadi pharamgadabani. Wahi sitaraga Sudhana kumlai. Namit aduda aisu aigi ming haibada ikaiba phawki. Adubu poglakpadagi kauruklaba ming asi haibada ikaiba phawribasi phawdanabani. Police ki exam thakribado mafam adudasu aikhoibo adumak makhoina hanthana ubigani. Makhoina chokri da phamlaga aikhoidana thabak suangadoribani. Maramasina aikhoidi isana isagi chokri thiba mathau tai. College makha tamduna graduate loisi. Madudasu yadradi PhD su toktoksi. Madudada mayamna aikhoigi chokri thadoktuna masa masagi chokri da phamlakigani. Sudhagi mamal leiraba wahi singa sitarga Chandan su college makha tawrage haina lepi. Asumna admission form da Chandan general category da tik tawduna pisali. Chandan gi mayum natai chati. Maramsina makhoina makhoigi maram chaba yum ama saba pamjai. Yumgi miyoi ahumna paisa talabasu yum sabagi paisadi leijadi. Nongma Chandan gi machena mama da hari. Ima Chandan su thabak tawduna paisa tana bahayo. Madu oirabadi aikhoigi yum saba ngambasu yai. Wahi setaraga mamana baisali hari. Mana lairik tamningni haribasi tamansi. Aikhoina nangbusu tamanba ngamdrabanina madi aikhoina ngamnaba tamalasi. Asumna mama macha wari sanaduna Chandan lairik makha tamthaba sida yanarami. Mathang senda Soeb na yawba company aduna makhoigi water purify machine aduna customer amagi yumda advertise tawduna
ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ ꯁꯣꯏꯕꯁꯨ ꯄꯣꯠꯆꯩ ꯊꯥꯡꯕꯒꯤ ꯍꯥꯏꯗꯨꯅ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤ ꯀꯁꯇꯃꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯏꯕꯅ ꯌꯨꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯁꯇꯃꯔ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔ ꯑꯗꯨ ꯄꯥꯝꯅ ꯂꯧꯍꯧꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯤꯀꯥꯁꯅ ꯁꯣꯏꯕꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯛꯄꯗꯣ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯥꯏꯗꯤꯌꯥ ꯂꯥꯛꯇꯨꯅ ꯀꯁꯇꯃꯔꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁ ꯇꯤꯝ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯁꯨꯝꯅ ꯍꯪꯕꯗ ꯁꯣꯏꯕꯅ ꯁꯔ ꯑꯩꯗꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯅꯤ ꯇꯝꯂꯤꯕ ꯑꯩꯒꯤ ꯏꯪꯂꯤꯁꯁꯨ ꯌꯥꯝꯅ ꯁꯣꯠꯂꯤ ꯑꯩꯗꯤ ꯑꯩꯒꯤ ꯔꯤꯖꯜ ꯂꯥꯛꯄ ꯉꯥꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯔꯤꯖꯜ ꯂꯥꯛꯄꯒ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯗꯕꯅꯤ ꯁꯔ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯟꯗꯟ ꯑꯃꯨꯛ ꯎꯠꯂꯛꯏ ꯂꯥꯏꯔꯤꯛꯀꯤ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯕꯅ ꯆꯟꯗꯟꯅ ꯐꯥꯔꯁ ꯏꯌꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯨꯙꯥꯅ ꯃꯥꯅ ꯇꯝꯂꯤꯕ ꯐꯥꯔꯁ ꯏꯌꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯟꯗꯟꯗ ꯄꯤ ꯁꯨꯙꯥꯅ ꯆꯟꯗꯟꯕꯨ ꯃꯌꯨꯝꯗꯁꯨ ꯄꯨꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛꯁꯨ ꯄꯨꯟꯅ ꯄꯥꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯤꯠꯆꯥꯅꯩ ꯆꯟꯗꯟꯅ ꯁꯨꯙꯥꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯁꯨꯙꯥꯅ ꯆꯟꯗꯟꯕꯨ ꯐ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯆꯟꯗꯟꯅ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯆꯥꯅꯕꯗꯒꯤ ꯁꯨꯙꯥꯅ ꯆꯟꯗꯟꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯏ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯆꯟꯗꯟꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯁꯨꯙꯥꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯗꯀꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯆꯟꯗꯟꯗꯤ ꯁꯣꯏꯕꯀꯤ ꯃꯃꯥꯅ ꯊꯣꯡꯕ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯁꯣꯏꯕꯀꯤ ꯌꯨꯝꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯟꯗꯟꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯃꯗꯨꯗ ꯁꯣꯏꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯏꯗꯀꯤ ꯅꯨꯡꯁꯤꯅꯅ ꯎꯅꯗꯨꯅ ꯆꯟꯗꯟꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯁꯣꯏꯕꯀꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯛꯄ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯁꯣꯏꯕ ꯑꯃꯗꯤ ꯆꯟꯗꯟꯅ ꯏꯟꯇꯔꯅꯦꯠꯇ ꯆꯦꯛ ꯇꯧꯏ ꯑꯍꯥꯟꯕꯗ ꯆꯟꯗꯟꯒꯤ ꯅꯝꯕꯔ ꯑꯗꯨ ꯌꯦꯡꯕꯗ ꯐꯥꯁ ꯇꯧꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯊꯪꯗ ꯁꯣꯏꯕꯀꯤ ꯅꯝꯕꯔ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕꯗꯗꯤ ꯁꯣꯏꯕ ꯄꯥꯁ ꯇꯧꯔꯛꯇꯕꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯅ ꯊꯤꯔꯕꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯏꯕꯀꯤ ꯑꯁꯥ ꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯥꯎ ꯑꯁꯤ ꯇꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏ ꯆꯟꯗꯟꯗꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ ꯆꯟꯗꯟꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯂꯕꯅꯤꯅ ꯅꯪꯒꯤ ꯀꯣꯂꯦꯖꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯟꯗꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯀꯣꯂꯦꯖ ꯇꯣꯛꯂꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯑꯣꯏꯔꯒꯦ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯐꯖꯕ ꯑꯃ ꯁꯥꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅꯩ ꯑꯁꯣꯝꯗꯅ ꯁꯣꯏꯕ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ पुलिस की टोपी अदु थेतुन थमजरंब अदु लौथदुना थामोय सोकना कप्तुन हुंदोई चैना अदु हेलमन किबना मागी रोंगी पोचै सिंगदा ताइसिंदुना यामना कपि ममानबा अनि थवाई अमतनी खनरंब अदु रिजल्ट असिन मरम ओरगा लापनरमी सोइबने चंदनबो एग्जाम असिन नमदुन थानबनी अदुबो माना पास तौरक्त्रगा चंदन पास तौरखिबा अदुदा मसा मथंत साउनिंगबा अमदि नुंगाइतबा फावना चंदनदगी लापथोई चंदनदी सोइबका उनबा अमदि वारी साननबा हाइदुना कन्न होनजै अदुबो मखोय अनि हानगुमना पुनबा फंखिद्रे सोइबना मागी मपाबो नोंग हॉस्पिटल पुरक्तुना येंगी मदुदा डॉक्टरना सोइबकी मपागी खु असि यामना कुइना नादुन लेलकपगी यामना सोक्सिनख्रे मरम मसिना सर्जरी तौदबा याररोय हाइन हरगी सर्जरी सिगी सेल लुपा लाख अमा मखाइदगी अनि फाव चंगनी हाइन सोहरकी मदुगा लोन की खुदोंग चाबसु लैगनी हाइबदा सोइबना अदुदी सर्जरी सि तौबिरो असुमना हाइबदा सोइबकी मपाना ngaiko अखोय अमुक्ता हान खनरगा हारके मदुद सोइबना मपादा खुदोंग चाबसु लैरबनिना सर्जरी सि तौरसि असुमना हाइबदा मपाना सोइबदा लोन सिगी था खुदिंगी लुपा लिसिंग 15 दगी 13 फाव थिरकदौरबनी मदु थीनब कदाइदगी लौरुनी असुमना हाइबदगी सर्जरी अदु तौब ngamdana mayumda halaki mathang nimita soibna mana thabak yauriba company aduda laktuna bikasta aisu sales team aduda yauge haina haibadagi bikas na soipo magi senior amagi manakta puruktuna soib asi wangang basu yamna hai aduna sales team asida yahun biyo haina haibada senior aduna wari saba hibitana yaroi maduga loinana lairik sumathok tagani soibti class 12 fauda natrane asumna hairuktuna yaramti नोंमा चंदन सोइपो मखोय अनिगी उनफम मफम अदुदा लाकनबा कन्ना हाइबदगी सोइपसु लाई सोइप की नुंगाइतबु मतवदु उरगा चंदन ममानबा अदु थेमजनबो ओइना हारे यारसे अखोय अनिगी मनुंगदा अमदि यावरकलेदना अखोय अनिना मखा ताबदु खनरगा लोरे वहे सितारगा सोइपना मयुंगी मथा साबा कया अदुगा इरोइना खुमलै अखोयगी पुंसि असिदा नंगी वाखल अदुदा ngaihore चंदन अमु हारे मसिदा अगी इराल करिनो
नंगी एग्जाम न पास तौब ngamdre aduga aina taubu ngamne sida nang saurisi karigino wai sita bada soib sauning na dun hari nang na khalsi nang na aingodagi haiba singba heli khalibro aina exam asi thana ba haiduna thalibani nang din na sagi naming phawba haiba ikaiba pokliba misagamani wai sitarga sandan sukumlei o aidi ka soitaba khangdaba matik chadaba mineba soibna amu nangidi nayungi mi khuding makna support tawri aduga nangdi nupigi damakta college kari masini aikhoi anigi marakta khenabase wahi sidagi sandan akanba wahi na hairi nang soina khangi nasagi akiba bo losinduna saudi sattabani haiba nangna nathona leirabadi saudi satuna paisa talaga napagi layeng bangamdana leiribasi nahana layeng lablagani sandan gi akanba wahi sida soibna sauraduna sandan gi mamaida khupakna tharamlaga mafam adudagi halaki asumna yamna luna tinazaramba marup ani adu ngasidi lapnare sandan namagi physical ki kanna honaduna physical test tawbudusu number 1 na fangi magi haibabu joining letter laktapata ngaire nakalamadana soibki mapa asi magi khuugi anaba henjilakpana yamna warami matawudu urga soibna saudi satuna paisa talurage haina lepi masagi phirep aduda mapana nungsi na hare ibungo nang saudi satlurano nangi pamjaba do adumak to nangna nungai tabasi urga aina hena waine asumna mapa macha mabukning nungsi na wari sane matangi numita soibna mana thabak yauriba company aduda numit thoktringai ayuk nganna laktuna water purifier mari manga lona puduna satki soib ki thodok aduda vikas amadi senior singaduna khali madudi soibna huranduna satkre mahak mafam masida halaklaroi haina makhoi gi maraktagi soibta manadaba miteng thamba nupa aduna hari aina hana haidro makhoi singa sidi thajaba thonggono haina hausikti kari thore asumna makhoi wali sanaduna leiringaida soibsu mafam adudi yausilaktuna hari sir water purifier mari amadi yolami aduga mari amasu booking tori aina mafam masida hairamlaga puradi nakhoina yarakloi haiduna hairamdana pubani wai sitabada senior aduna yamna ngakna hari nangna nongmada order nipan close torba madudi yamna phama wafamni ngasi phawada nongmada order aduk yamna close tawkidri adubu nangna tawriba niyomasidi aranbani tawbutabu sales tawge haribadi nangonda yauriba talent asi yamna matik chai hausikti nahak office ki thabak tawna sales ki training su tawsilo senior gi wa sitabada soibsi yamna harausei mathangi sinda baisnabina mamabu school da angang singi chak thongnana bahaiduna thabak lawrami maram asidagi baisnabagi mama school da laktuna angang singi chak thongduna pijabi oja singamati angang singna su thongliba chak ensang sing adu yamna pamnarami Sandandi college chalamba adu toklaga magi joining letter lakpa ngaidunu lei sudhana college laktabagi maramda hanglakpada sandanna asengba haidoktana hakchang ngamdabagi ni haina haijili sudhana sandanda mache luhongbada laknaba haina harki asumna sudhagi machegi luhongbada sandansu laktuna sudhaga unai makhoi ani wari sanabada sandana mahak college maka tawraroi joining letter lakpa ngairibani haina haidoi maduda sudhana hari adudi nahakna college laklamliba adu aigi khanduna laklamlibra sandana adugi nate ai tasena nang haiba wai singaduna thona oiduna college lakibani adubo aikhoigi yumda yamna condition chadre thabak asigi yamna maru oi khanduna college tawraroi haina lepani sudhana amu hari sandan nangna phana honarabasu samaj ki chatnabi asidi hongdokpa ngamloi maram asina nahakna lairik makha tamlabadi IAS IPS oirasu yai aduga nangna marak tokpasidi chumdabra haina khale sandan hari nangi babasu class 12 fawda tamlaga miyamna masak khangnaba lineman oirisini sudhana Sahi tara mangadaki lineman kaktani oiribasi masigi maram nang sukhangongani retire su lineman oina adumak oiragani degree yaudabani sandan makha tari aikhoigi imung manung amadi mari matada kana amatana college masak khangdri nang sukaluni aikhoigi condition kari oirangani nangdi awatpa yaudana quarter asida leibani aikhoidi yungi ahobadagi numit tha oribani wai asitaraga sudhana amu hari chumi masi araiba thabak nati adubu aikhoigi mathona pharaba leibak ningba kayanasu khongpham chena leptuna leirambana masi aikhoina khoi ningtamna leiribasini maramasina aikhoisu khongpham chena lepa mathuktai chandana aigi lanphamda aina oriba awaba sing nangna uba ngamdi thabak asina aikhoigi di ijat amadi paisa phangadoribani sudhana hoi nangsu nangi nafhamda chumi adubu nangna lairik makha tamthadrabadi aina yamna nungairaroi aina nangsi yamna pamjai chandan adubu aisu isagi ijati manganingde wai sitarga sandan hari nangsu nangi ijat adu mangalano aisu aigi thabak adu mangalarogi asumna hairamlaga sandan lakhi sudha yamna nungaitana sandan bu khama ngamdan lehui matang asidagi sandan ga sudha ga su lapnabagi pal amakai
ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯏꯕꯅ ꯃꯄꯥꯒꯤ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯂꯣꯟ ꯂꯧꯅꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯆꯍꯤ ꯑꯃ ꯌꯩꯊꯣꯔꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯟꯗꯟꯗꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯩꯁꯅꯥꯕꯒꯤ ꯃꯃꯥꯅ ꯁ꯭ꯀꯨꯜꯒꯤ ꯆꯥꯛ ꯊꯣꯡꯉꯤ ꯈꯪꯂꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯊꯥꯛ ꯅꯦꯝꯕ ꯃꯈꯣꯏꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯂꯒ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯒꯤ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗ ꯑꯉꯥꯡꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨ ꯀꯤꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯍꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯅ ꯕꯩꯁꯅꯥꯕꯤ ꯑꯃꯁꯨꯡ ꯆꯟꯗꯟꯅ ꯃꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯆꯟꯗꯟꯒꯤ ꯊꯃꯣꯏꯗꯁꯨ ꯍꯦꯟꯅ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯈꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯟꯗꯟꯒ ꯕꯩꯁꯅꯥꯕꯤꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯆꯟꯗꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯔꯝꯂꯕꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯤ ꯌꯦꯡꯂꯝꯂꯣꯏꯀꯣ ꯕꯩꯁꯅꯥꯕꯤꯅ ꯑꯗꯨꯕꯨ ꯖꯣꯏꯅꯤꯡ ꯂꯦꯇꯔ ꯂꯥꯛꯄꯒ ꯅꯪꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯗꯕꯅꯤꯗ ꯆꯟꯗꯟꯅ ꯀꯗꯥꯏꯗꯒꯤ ꯖꯣꯏꯅꯤꯡ ꯂꯦꯇꯔꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯕꯩꯁꯅꯥꯕꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯣꯟꯊꯥꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯒꯦ ꯅꯨꯡ ꯆꯦꯛꯇꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯊꯥꯡꯒꯠꯇꯨꯅ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯗꯣ ꯌꯥꯝꯅ ꯀꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗꯕꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯥꯟ ꯆꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯆꯟꯗꯟꯅ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯟꯗꯟꯒꯤ ꯃꯄꯥ ꯑꯁꯤ ꯁꯨꯔꯥꯠꯀꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯐꯪꯂꯦ ꯄꯩꯁꯥꯁꯨ ꯆꯥꯎꯅ ꯐꯪꯏ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ ꯃꯗꯨꯗ ꯆꯟꯗꯟꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯃꯨꯛ ꯄꯣꯊꯥꯔꯣ ꯁꯨꯔꯥꯠꯇ ꯊꯕꯛ ꯇꯧꯕꯗꯨ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯟꯗꯟ ꯕꯦꯛ ꯄꯥꯏꯗꯨꯅ ꯁꯨꯔꯥꯠ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯁꯣꯏꯕꯀꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯇꯧꯕ ꯍꯧꯏ ꯁꯣꯝꯗꯅ ꯁꯣꯏꯕꯅ ꯂꯣꯟ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯂꯧꯅꯅꯕ ꯍꯥꯏꯕꯗ ꯁꯣꯏꯕꯇ ꯊꯥꯛ ꯃꯥꯟꯅꯗꯅ ꯌꯦꯡꯕ ꯃꯤꯁ꯭ꯔꯥ ꯑꯗꯨꯅ ꯁꯣꯏꯕꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯨꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯤꯁ꯭ꯔꯥꯅ ꯁꯣꯏꯕꯇ ꯉꯁꯤꯗꯤ ꯁꯥꯔꯅ ꯃꯌꯨꯝꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯇꯧꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯀꯥꯞꯀꯗꯧꯔꯤ ꯅꯪꯁꯨ ꯌꯦꯡꯕ ꯂꯥꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯆꯟꯗꯟꯗꯤ ꯃꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯇꯨꯡꯁꯤꯟꯗꯨꯅ ꯌꯥꯝꯂꯛꯄꯗꯒꯤ ꯃꯌꯨꯝ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯏꯕꯁꯨ ꯀꯝꯄꯦꯅꯤꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄ꯭ꯔꯣꯖꯦꯛꯇꯔꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯠꯆ ꯌꯦꯡꯅꯔꯝꯃꯤ ꯁꯣꯏꯕꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯦꯠꯆ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯑꯔꯣꯏꯕꯗ ꯃꯦꯠꯆ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯉꯝꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ ꯁꯣꯏꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅ ꯃꯤꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯁꯣꯏꯕꯀꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯄꯣꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯗꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯌꯥ ꯂꯥꯎꯅ ꯅꯣꯛꯅꯩ ꯃꯇꯧ ꯑꯁꯤꯗ ꯁꯣꯏꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯇꯣꯛꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯤꯀꯥꯁꯅ ꯁꯣꯏꯕꯄꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯏꯕ ꯁꯥꯎꯈꯤꯅꯣ ꯃꯈꯣꯏꯗꯤ ꯌꯨ ꯂꯣꯏꯅ ꯊꯛꯄꯁꯤꯗ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯣꯏꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨꯗ ꯃꯈꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯤꯡꯉꯝꯗꯅ ꯆꯠꯈꯤ ꯕꯤꯀꯥꯁꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯦꯞꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯋꯥꯕꯅ ꯂꯨꯝꯊꯔꯕ ꯁꯣꯏꯕ ꯁꯨꯔꯥꯠꯇ ꯂꯥꯛꯇꯨꯅ ꯆꯟꯗꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯅ ꯎꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯐꯥꯎꯕ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯏ ꯁꯣꯏꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯟꯗꯟꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯆꯟꯗꯟꯗ ꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯕꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯩ ꯆꯟꯗꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯕꯄꯨꯁꯨ ꯊꯕꯛ ꯇꯧꯍꯟꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯟꯗꯟꯒꯤ ꯕꯔꯊꯗꯦ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝ ꯀꯦꯛ ꯀꯛꯇꯨꯅ ꯄꯨꯜꯂꯤ ꯆꯟꯗꯟꯒꯤ ꯕꯔꯊꯗꯦ ꯑꯁꯤꯗ ꯁꯨꯙꯥꯁꯨ ꯆꯟꯗꯟꯕꯨ ꯅꯨꯡꯁꯤꯖꯕꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯁꯨꯙꯥꯅ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯎꯕꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯀꯣꯟꯅ ꯑꯋꯥꯕ ꯑꯗꯨ ꯐꯪꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯝꯊꯣꯛꯏ ꯃꯗꯨꯗ ꯆꯟꯗꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯣꯛꯍꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯅꯪꯅ ꯍꯥꯏꯈꯤꯕꯁꯤꯡ ꯂꯣꯏꯅ ꯑꯁꯦꯡꯕꯅꯤ ꯏꯁꯥꯒꯤ ꯆꯧꯀ꯭ꯔꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯇꯨꯡꯗ ꯁꯨꯙꯥꯁꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯏꯕꯀꯤ ꯃꯄꯥꯒꯤ ꯁꯔꯖꯔꯤ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯁꯣꯏꯕ ꯁꯨꯔꯥꯠꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯚꯥꯏꯔꯁ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯝꯐꯨ ꯉꯥꯡꯅꯗꯨꯅ ꯃꯥꯛꯁ ꯎꯞꯅꯔꯝꯃꯤ ꯁꯣꯏꯕꯁꯨ ꯃꯄꯥꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯁꯨꯔꯥꯠꯇ ꯑꯃꯨꯛ ꯂꯥꯛꯏ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯐꯦꯛꯇꯔꯤꯗ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯂꯥꯛꯂꯒ ꯁꯔꯀꯥꯔꯅ ꯅꯨꯃꯤꯠ 12ꯅꯤ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯐꯦꯛꯇꯔꯤ ꯑꯁꯤ
thong lolagani haina harami mayam adu chana thaknaba pochai lawsinarami mayam adu pochai lawnabagi krik krik inai lockdown hokibadagi nilamba kaya adu achikpu oikre mi amata ukidre mapanda tholakba misingbo police na koitan tanaduna pui factory mapuna thabak suba sing adubo chana thaknaba adumak pi makoi mayamna hairiba numit kunmathoi ni asigi manungdagidi thabak amuk suba yaragani haina khanai adubo numit kunmathoi ni asi helaba matamdusu lockdown gi matam adumak sangthai baramasina factory singsu thong lona duna leinakre baramasina thabak sunaramba mayam adu makhongna mayum da chanai matam masum kuirakpana chana thaknabasu phangnaraktre akibana thalaba matam musida gari su amata chenkidre manak nakpada thabak sunaramba kaya makhongna mayumda chatpagi haiduna thoknakre sandan khoisu factory adugi chak amadi hawai de chabada sasenba yanaraktre makhoi mayumgi wakhalda leifam amata khangnaramde factory su thong lona khrabanina soip mudi chandan su mamanaba kharaga loinana chatkinaba thorang towi maramdi mafam masida makhoi da chana naba madi leiramba paisa singsu loisilakpana asumna makhoi na lona tholuktun lakpada police na tanaraki maduda soipo police na phaduna phui madu ubada chandan su soip ki manakta chensili maramasina chandan su police na phui aduga tansilaki makhoi amata upai leinaramde maramasina mathangi numita chatnaba amuk hainarami no ngalaga chandan na mayungini haiduna pot khara leiduna puraklaga magi bag ta hapchili aduga makhoi na tholuktuna mayam marakta yauduna laki adubo lockdown oibana police na tear gas kaptun koitan tani mayam adu question chenai chandan ga soip ka su tongan senthok narakuna asum lai makhoi anina asum lakpada lambi da truck ama thori madu ubada chandan na soip ta hari mina nangi naming hanglabadi updates kumar ka wi haina kumo asum na haina duna truck adu khami adubo truck aduda famfam leitre hairakpadaki makhoi anina yumda yorabadi haiduna truck adugi mathakta kakatuna tongi truck adu khara thoruklaga truck ta yawba imung amagi mama mapa amati pikliba angang singa lambi da kumhalami maramdi nupa adu lok leptana khurakba aduda kiduna aduga truck adu amuk asum thoruklami soib amadi chandandi truck mathak aduda yum yorani khanjaduna yamna harauna tongduna lakmine chandan hari hayeng numidang wairam phawdadi aikhoi soidan yoragani aduga nakhoi imada biryani thongalaga pena chaba phanglagani asumna harauna haini sendandi mayumda halaklaba matungda college makha tamthage haina khalami soipsu mayumgi loan gi paisa singdokhinabagi saudi chatuna paisa taluragi haina khanjarami ahingi matam yoksilakpada sandan yamna inkhalai maramasina soipna ayukta truck adu khamanduna truck maning adu tongi haiduna makhoi ani truck maning aduda kakhatuna tongi khara laklaba matungda sandan adu lok khurai sandan lok khurakba aduda mayamna kiduna makhoi ani basu truck adudagi lamang aduda namduna kumhalami sandan gi masa adu mai hona saraktuna furit athabadu lokthoi masa adu su yamna sonthabagum tawi adubo makhoi ani upai amata leitana makhongna asum lai tanja sida sandan yamna su orami soipna mathona haptuna wari liraga chandan bu asum pudunu laki makhoi de yauramba ising su loki sarba nungsa marak asida makhoi ani yamna wana lakpada lambida khul ama samlami kulasida henpam amasu lairami soibna henpam adu ubada khaurangba koklani khanduna nomlubadadi henpam adu yaramtre makhoi anina kulasida samlakpada khulgi miyamna leina sandokpa laklibra haiduna nung thaduna tanai makhoi anigi awaba matawdu uraga kulasidagi al oibi nupi amana ising puthoruktu pithaklami aduga handuna chatkibada al oibi nupi adugi khuning kaibadu uraga sandanna mamabu ningsinglai sandan masadu yamna sokthei soipna chandan bo samduna khul adu lanthoktun lai tanja asida lambi da car ama thori madudu soipna car adu khamna na bakan haije adubo car adu khamlamda adumak thauduna chatki makoi ani asum upai leitana lai makoi anina makhongna sum lakpa si pung 8 lom phare maramasina chandan makha tana chatpagi thauna leitre soipna chandan gi matawsi uraga doctor amadu call tawi aduga chandan gi symptom singadu pumnamak hairami maduda doctor aduna heat stroke oigani arum madu makokta chenkhat khrabadi yamna khudong thiragani maramasina nangna mahakpo anakpo hospital amada yamna thuna punaba tau aduga mahak tumanba sugya yade masi nangna seksilu haina haraki pawasi soibna chandan gi mayumda call tawdun tami adubo makhoi su tawpham amata khangnaramdi asomdana soibna chandan bu konduna puraga
arumba poche sing adu su yanduna tapna lai lairabagi mapok oirubana tatlaba chapal fawa kanarakani khanduna pamuna thamjaribani maram asina mikup asidasu soibna arumba poche sing adu bu yanduna yamna wana lai khara sumasum laklaga sandan makhong thangbu ngamdana laimai da tuthai soibna hawgatuna makha tana chatnana bahaibada sandanna ai chatpa ngamaroi hain hari maram asidagi soibna poche sing aduna yalaga sandan bu poduna amuk lai asum khara lakpada sandan gi masa adu thawai yawda pugum tawi soibsu araiba thona puthokuna asum lakpada khanghaudana tuthari sandan su laimai du da haithaduna gyan amata yawramdre soibna phamthaduna sandan gi makok adu hawgat piduna sandan hawgatlo se aikhoi yum yawradabani nang tungkiba yaroi hawgatlo sandan haina kawi waraba soib ki khonthangna mamana babu mathona haplibani haiduna lauduna wari li soib ki wari targa sandan mamitti pangdana tapna nokphet tori matu aduda soibna namichi panguse sudha laklisi amukta yengu hain hai wai asitabada sandan mamit adu haiphet pangkhalai aduga amuk usinki matu asida soibna begtagi bol lokthoktuna sandan gi makhutta paihali aduga hari sandan hagolose over amamam sanakisi bowling senangini hagolo sandan di soibna paihaliba bol adu paislamdi sandan gi aruiba mikup adu oikibana soibta response amata supirakidre matu asida soibti magi thona pangal pumnamak mangkre sandan bu kon khatuna mathada chena konduna kapna sandan nang adumna tawgano se amukta hagolo aikhoi yum yawradamani nangna adumna tawrabadi aikhoi kamaina chatorige se hagolo sandan asumna haiduna thamoi sokna lawi adubo sandan di miyoiba maraktagi thapna chatkibana mamanabana thamoi sokna kauriba adu takidre asomdana sandan gi mamana ahing tumdana chak maru amata chadana masabu halakpa ngairi soibna sandan gi manakta asum lairingaida police gari ama lai aduga soib khoibo mayum phawa thinbinaba gari da kahalami police sing aduna sandan gi aadhar card hangbada soibna sandan gi bag adu hangbadadi sandan gi admission form adu thengnarami sandanna masagi kas lolamba adu form adu tik tawrami form adu gi makha adu da atopa form amsu yawrami maduda soib gi college da admission tawnana bahaina details pumnamuk mensilami madu uraga soib gi thamoi khamjinba ngamda milu gi pirangsu maning tamna chenthari asomdana mama adu masabu halakpa ngaidum lerami masa adu halakle adubu angauba phina kuptuna lakpudu ubada mayam adu amatta thajabu ngamlamdi sandan gi mama su murti amagum lepkre ngarangta kari amata tawramdaba macha adu ngasi oiriba matawsi uraga sudasu sandan gi pau taraga thamoi machet tana khamjaba ngamdana yamna kapi soibna sandan gi mamada sandanna mamagi ni haina lerkiba sapal adu pirami mamana sapal adu konduna pendaba kholauga loinana kanna kapsei asibabu kanana su khamba ngamdabana sandan gi aroiba mathau mangam pangthokre matam khara leiraga sandanna pamjaramba afaba mayum ama saba haiba du loisilami sandan gi mama mapa amadi mache yum aduda matam kuirabagi tungda minok tami soibsu sandan gi mayum da laktun lei tanja sida police sama laktuna soib ta chi ama sinarami soib na si edu lokthokuna yengbadadi sandan gi joining letter oirami madu ubada soib na yamna harawi aduga pau sitam gi haina lakpada amuk lepi maramdi pau si soib na sandan gi mayumda tamlabadi amuk nungairaroi khanduna haidok khidre mathangi sinda soib su saudi chat khidre college kaduna larik makha tamthai aroiba sinda soib na wakal nungaitana sandan ga hana phamin naramba mafam aduda naitom phamduna lei tanja asida yamna phajaba khunu angauba ama paisilaktuna sandanna phamlamba nung aduda tongi madu uraga soibna magi marupna mangondagi kaidau nungda lapthokte haina khanjai aduga matang asida film asigi aroiba saruk oiki ngasigi film asigi wari asibo fajarabadi like comment amadi share tawbiramo film ase aina iba haujarakpada oscar gi nominee oina thagatkhibani adubo laibak thibadagi film asi oscar award ti phanghaudre adubo film asi yamna phajaba message kaya pibana mayamna oscar award soidana phangani khanaramani film asida aikoina ubu phangli madudi khenaba thambana miyoibabu aduki matik wahali aduga amato oina nungsinabana pumnamakti athoiba oi maramasina aikoi amato oina nungsinasi amana amagi angamba mating pangnasi masigi de matang asil loisinjarage mathangi nungairaba video amada amuk mayam punna thengna minarasi